ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯃꯅꯨꯡꯗ ꯃꯌꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯨ ꯂꯩꯔꯤ ꯏꯔꯥꯡ ꯂꯩꯕꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯣꯔꯦ ꯍꯥꯏꯅꯔꯤꯕ ꯃꯅꯤꯄꯨꯔ ꯂꯥꯏꯐ ꯂꯥꯏꯟ ꯑꯃꯅꯤ ꯁꯦꯀꯦꯟ ꯂꯥꯏꯐ ꯂꯥꯏꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯦꯛꯁ ꯄꯣꯂꯤꯁꯤꯒꯤ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤ ꯑꯃ ꯌꯥꯠꯂꯝꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤ ꯆꯍꯤ 5ꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯄꯣꯖꯤꯁꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯒꯦꯠꯁꯤꯡ ꯍꯥꯡꯇꯣꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯗꯨꯒꯤ ꯇ꯭ꯔꯦꯗꯁꯤ ꯈꯔ ꯂꯤꯒꯦꯜ ꯇ꯭ꯔꯦꯗꯁꯤꯡ ꯂꯦꯞꯁꯤꯜꯂꯛꯄ ꯑꯗꯨꯒ ꯃꯃꯥꯡꯗ ꯃꯁꯤꯒꯤ ꯇ꯭ꯔꯦꯗꯁꯤ ꯍꯧꯅꯕꯒꯤꯗꯃꯛꯇ 1994 95 ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕꯅꯤ ꯐ꯭ꯔꯤ ꯇ꯭ꯔꯦꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯤꯒꯦꯜ ꯇ꯭ꯔꯦꯗꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯊꯔꯛꯄꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯈꯤꯕ 2020 ꯀꯣꯚꯤꯗꯀꯤ ꯃꯇꯝ ꯁ꯭ꯋꯥꯏꯗ ꯍꯥꯏꯔꯤꯕ ꯒꯦꯁꯁꯤꯡꯁꯤ ꯊꯤꯡꯖꯤꯜꯂꯀꯥꯟꯗ ꯇ꯭ꯔꯦꯗ ꯂꯂꯣꯟ-ꯏꯇꯤꯛꯀꯤ ꯊꯕꯛꯁꯤꯡꯁꯤ ꯍꯣꯏ ꯑꯄꯤꯛꯄꯁꯤꯡ ꯇꯧꯔꯒꯁꯨ ꯌꯥꯝ ꯆꯥꯎꯅ ꯇꯧꯕꯒꯤꯗꯤ ꯂꯤꯒꯦꯜꯂꯤ ꯑꯗꯨꯒꯤ ꯑꯊꯤꯡꯕ ꯂꯩ ꯑꯗꯨꯕꯨ ꯃꯔꯛꯁꯤꯗ ꯑꯃꯨꯛꯁꯨ ꯃꯅꯤꯄꯨꯔꯗ ꯏꯊꯅꯤꯛ ꯀ꯭ꯂꯥꯁ ꯍꯥꯏꯕꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯃꯣꯔꯦꯗ ꯂꯩꯕ ꯃꯤꯌꯥꯝꯁꯤꯡ ꯇꯣꯉꯥꯟꯕ ꯄꯥꯔꯇꯤꯀꯨꯂꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯇꯛꯊꯣꯔꯛꯄ ꯍꯥꯟꯅꯁꯨ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯇꯛꯊꯣꯛꯈꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯋꯥꯐꯝꯁꯤꯡ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯊꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯁꯤꯗ ꯃꯅꯤꯄꯨꯔꯗ ꯏꯊꯅꯤꯛ ꯀ꯭ꯂꯥꯁ ꯆꯍꯤ 2ꯒꯤ ꯃꯌꯥ ꯅꯛꯁꯟꯅ ꯇꯧꯔꯛꯄ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯗꯁꯨ ꯌꯥꯝꯅ ꯏꯐꯦꯛ ꯌꯥꯝ ꯑꯁꯣꯛꯄꯟ ꯍꯥꯏꯇꯥꯔꯦ ꯃꯣꯔꯦꯗ ꯂꯩꯕ ꯌꯥꯗꯕ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯂꯩꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡꯗ ꯆꯍꯤ 5ꯔꯣꯝ ꯊꯤꯡꯖꯤꯜꯂꯛꯂꯕ ꯑꯁꯤꯒꯨꯝꯂꯕ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯒꯦꯠ ꯅꯝꯕꯔ 1 ꯑꯃꯁꯨꯡ 2ꯁꯤ ꯍꯥꯡꯇꯣꯛꯑꯀꯥꯟꯗ ꯇ꯭ꯔꯦꯗ ꯇꯧꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯌꯥꯜꯂꯛꯄ ꯑꯗꯨꯒ ꯃ꯭ꯌꯥꯟꯃꯥꯔꯣꯝ ꯁꯥꯏꯠꯇꯒꯤꯗꯤ ꯃꯁꯤ ꯍꯥꯡꯇꯣꯛꯇ꯭ꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯐ꯭री ꯃꯨꯚꯃꯦꯟट ꯔꯦꯖꯤꯝ ꯍꯥꯟꯅ ꯂꯩꯔꯝꯕꯗꯨ ꯀꯛꯊꯠꯂꯒ ꯇꯣꯉꯥꯟꯅ ꯐꯥꯁ ꯑꯃ ꯄꯤꯔꯀꯥꯟꯗ ꯁꯤꯁꯇꯦꯝ ꯑꯃꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯅꯅꯕ ꯁꯤꯁꯇꯦꯝ ꯁꯦꯝꯕ ꯂꯩ ꯑꯗꯨꯅ ꯔꯤꯑꯣꯄꯅꯤꯡ ꯑꯣꯐ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯐ꯭ꯔꯦꯟꯗꯁꯤꯞ ꯒꯦꯠ ꯍꯥꯏꯕ ꯇꯣꯄꯤꯛꯇ ꯈꯟꯅꯅꯕ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯩꯁꯤꯟꯕꯤꯔꯤꯕꯁꯦ ꯑꯩꯒꯤ ꯍꯦꯛ ꯊꯪꯅꯅ ꯂꯩꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯗꯣꯛꯇꯔ ꯀꯤꯌꯥꯝ ꯚꯔꯠ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ CSSEIPꯅꯤ ꯑꯍꯥꯟꯕ ꯑꯣꯖꯥ ꯚꯔꯠꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯃꯌꯥꯏꯗ ꯂꯩꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯀꯦꯁ ꯗꯦꯕꯕ꯭ꯔꯠꯇ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯅꯤ ꯑꯣꯖꯥ ꯗꯦꯕꯕ꯭ꯔꯠꯁꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯂꯣꯏꯅꯅ ꯃꯇꯥꯏꯗ ꯂꯩꯁꯤꯟꯕꯤꯔꯤꯕ ꯁꯥꯟꯇ ꯅꯍꯥꯛꯄꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ERDO ꯀꯪꯂꯩꯄꯥꯛꯅꯤ ꯁꯥꯟꯇꯝꯁꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩ ꯑꯣꯖꯥ ꯑꯍꯨꯝꯃꯛꯀꯤ ꯑꯣꯏꯅ ꯀꯃꯟ ꯀꯣꯏꯁꯟ ꯑꯣꯏꯅ ꯊꯝꯖꯒꯦ ꯃꯔꯨꯑꯣꯏꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯁꯤ ꯏꯟꯗꯤꯌꯥꯒꯤ ꯄꯔꯁꯄꯦꯛꯇꯤꯞꯇ ꯒꯦꯠꯁꯤ ꯍꯥꯡꯉꯛꯄꯒꯤ ꯄꯔꯁꯄꯦꯛꯇꯤꯞ ꯑꯃ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯇꯧꯕ ꯑꯁꯥ ꯑꯃ ꯑꯩ ꯁꯥꯟꯇꯗꯒꯤ ꯍꯥꯟꯅ ꯇꯥꯖꯅꯤꯡꯉꯤ ꯑꯩ ꯀꯔꯝ ꯁꯦꯡꯗꯣꯛꯆꯒꯦ ERDO ꯁꯦꯀ꯭ꯔꯦꯇꯔꯤꯗꯣ ꯑꯩꯅ ꯑꯣꯏꯗ꯭ꯔꯦꯀꯣ ꯑꯣꯀꯦ ꯑꯩꯗꯤ ꯍꯧꯖꯤꯛ UCMꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯑꯣꯏ ꯂꯩꯕꯅꯤꯀꯣ UCMꯒꯤ ꯑꯣꯏꯅ ꯑꯗꯨ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯑꯗꯨꯃ ꯀꯩꯅꯣ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯒꯤꯁꯦ ꯕꯤꯖꯤꯅꯦꯁ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃꯗꯤ ꯉꯁꯥꯏꯒꯤ ꯃꯤꯒꯤ ꯃꯨꯚꯃꯦꯟ ꯃꯇꯥꯡꯁꯦꯀꯣ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏꯒꯤ NDA ꯒꯣꯔꯃꯦꯟ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ UPA ꯂꯩꯔꯤꯀꯥꯟꯗ ꯃꯣꯏꯅ ꯉꯁꯥꯏ ꯀꯩꯅꯣꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯏꯁꯇꯔꯟ ꯀꯣꯔꯤꯗꯣꯔꯁꯦ ꯑꯣꯄꯟ ꯇꯧꯊꯣꯛꯑꯒ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒ ꯄꯨꯟꯅ ꯏꯀ꯭ꯋꯦꯜ ꯗꯤꯕꯂꯞꯃꯦꯟ ꯑꯃ ꯄꯨꯔꯛꯀꯅꯤꯅ ꯃꯣꯏꯅ ꯍꯣꯠꯅꯕꯁꯤꯒꯤ ꯁ꯭ꯇꯦꯞ ꯑꯣꯏꯅ UPA ꯒꯣꯔꯃꯦꯟ ꯃꯇꯝꯗ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ 1,000 crore ꯈꯔ ꯍꯦꯟꯅ ꯃꯣꯏ ꯏꯟꯚꯦꯁꯃꯦꯟ ꯑꯃ ꯇꯧꯔꯝꯃꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯗ ꯁꯤꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯀꯣꯔꯤꯗꯣꯔꯁꯤꯗ ꯇꯣꯉꯥꯟꯕ ꯁꯦꯛꯇꯔ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯜꯊ ꯁꯦꯛꯇꯔ ꯑꯗꯒꯤ ꯇꯨꯔꯤꯖꯝ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤꯡ ꯐꯍꯟꯕ ꯑꯗꯒꯤ ꯇ꯭ꯔꯦꯗ ꯕꯦꯔꯤꯌꯔꯁꯤꯡ ꯂꯧꯊꯣꯛꯄ ꯗꯦꯟ ꯐ꯭ꯔꯤ ꯇ꯭ꯔꯦꯗ ꯔꯤꯖꯤꯝ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗꯀꯣ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ BJP ꯒꯣꯔꯃꯦꯟꯁꯤ ꯂꯥꯛꯑꯀꯥꯟꯗ ꯉꯁꯥꯏꯒꯤ ꯂꯨꯛ ꯏꯁꯁꯤ ꯑꯦꯛ ꯏꯁꯅ ꯑꯣꯟꯊꯣꯛꯑꯀꯥꯟꯗ ꯉꯔꯥꯡ ꯅꯍꯥꯟ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯔꯦꯜꯋꯦ ꯃꯤꯅꯤꯁꯇꯔꯅ ꯉꯔꯥꯡ ꯅꯍꯥꯟ ꯑꯁꯥꯝꯗ ꯔꯦꯜ 3 ꯐ꯭ꯂꯦग ꯑꯣꯐ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯁꯦ ꯃꯣꯗꯤ ꯂꯥꯛꯑ ꯃꯇꯨꯡꯗ 1 lakh crore ꯆꯥꯡꯗ ꯃꯥꯅ ꯍꯥꯏꯁꯦ ꯑꯗꯨꯅ 10,000 crore ꯍꯥꯏꯕ꯭ꯔꯥ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯀꯣ ꯉꯁꯥꯏ 1,000ꯗꯨꯗꯒꯤ 10,000 crore ꯍꯥꯏꯕ꯭ꯔꯥ 1 lakh crore ꯍꯥꯏꯕ꯭ꯔꯥ ꯏꯟꯚꯦꯁꯃꯦꯟ ꯇꯧꯔꯀꯥꯟꯗ ꯅꯣꯔꯠ ꯏꯁꯠꯁꯤ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒ ꯆꯞ ꯃꯥꯟꯅꯅ ꯗꯤꯕꯂꯞ ꯇꯧꯍꯜꯂꯒ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯒ ꯀꯝꯄꯤꯠ ꯇꯧꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯔꯤꯖꯅꯦꯜ ꯁꯦꯛꯇꯔ ꯑꯃ ꯑꯣꯟꯊꯣꯛꯀꯅꯦꯅ ꯍꯥꯏꯕꯅꯦꯕ ꯃꯣꯏ ꯍꯥꯏꯁꯦꯀꯣ ꯑꯗꯨꯕꯨ ꯔꯤꯖꯅꯦꯜ ꯁꯦꯛꯇꯔꯁꯤ ꯑꯣꯟꯊꯣꯛꯄꯒꯤ ꯀꯦꯄꯦꯕꯤꯂꯤꯇꯤꯁꯦ ꯏꯟꯗꯤꯌꯥꯁꯤ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯂꯩꯇꯕꯗꯤ ꯅꯠꯇꯕ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ ꯄꯣꯂꯤꯁꯤ ꯑꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝꯁꯤ ꯌꯦꯡꯉꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯦꯛꯇꯔꯁꯤꯗ ꯅꯣꯔꯠ ꯏꯁ ꯁꯦꯛꯇꯔꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯔꯣꯜꯁꯦ ꯀꯗꯥꯏꯐꯥꯎ ꯂꯧꯍꯟꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯗꯤ ꯒꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯌꯥꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯗꯦꯕ ꯀ꯭ꯂꯤꯌꯔ ꯑꯣꯏꯗꯕꯒꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯁꯤꯗ ꯂꯦꯟ ꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯥꯅ ꯄꯤꯔꯤꯕ ꯀꯩꯅꯣ ꯃꯃꯤꯡ ꯃꯌꯥꯝꯁꯦ ꯉꯁꯥꯏꯒꯤ ꯃꯃꯤꯡ ꯃꯌꯥꯝꯁꯦ ꯂꯦꯟ ꯄꯣꯔꯠ ꯁꯝ ꯑꯣꯐ ꯗ ꯃꯃꯤꯡꯁꯤꯡꯁꯤꯗ ꯑꯇꯥꯔꯤ ꯑꯒꯔꯇꯂꯥ ꯑꯗꯒꯤ ꯗ꯭ꯋꯥꯀꯤ ꯀꯣ ꯄꯦꯇ꯭ꯔꯥꯄꯣꯜ ꯑꯗꯩ ꯔꯣꯛꯁꯜ ꯑꯗꯒꯤ ꯔꯨꯄꯤꯗꯤꯍꯥ ꯀꯣ ꯖꯣꯕꯒꯥꯅꯤ ꯃꯣꯔꯦ ꯌꯥꯎꯔꯤꯕꯁꯤꯗꯀꯣ ꯃꯣꯔꯦꯁꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯤ ICPꯗꯤ ꯂꯩꯕ ꯃꯣꯔꯦꯁꯦꯀꯣ ꯑꯗꯣ ꯂꯦꯟ ꯄꯣꯔꯠ ꯑꯣꯏꯅꯗꯤ ꯑꯣꯄꯔꯦꯠ ꯇꯧꯗꯦꯕ ꯑꯗꯣ ꯂꯦꯟ ꯄꯣꯔꯠ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯔꯦꯜꯋꯦ ꯑꯗꯩ ꯍꯥꯏꯋꯦꯒꯤ ꯃꯨꯚꯃꯦꯟ ꯂꯩꯕꯀꯣ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯁꯤꯗ ꯍꯦꯚꯤ ꯂꯣꯗ ꯑꯣꯐ ꯒꯨꯗꯁ ꯄꯥꯁ ꯇꯧꯗꯣꯏꯅꯦꯕ ꯃꯁꯤ ꯂꯩꯇꯕꯒꯤ ꯃꯥꯡꯖꯕꯁꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯊꯤꯅ ꯆꯥꯎꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯤꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛꯁꯦ ꯑꯦꯛ ꯏꯁꯀꯤ ꯑꯣꯐꯤꯁꯁꯨ ꯂꯩꯇꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯕꯗꯀꯣ ꯑꯦꯛ ꯏꯁꯀꯤ ꯑꯣꯐꯤꯁ ꯑꯣꯏꯅ ꯂꯩꯇꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯕꯗ ꯅꯣꯗꯦꯜ ꯑꯣꯐꯤꯁ ꯑꯃ ꯑꯦꯛ ꯏꯁꯀꯤ ꯂꯩꯒꯗꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯥꯟꯇꯗ ꯊꯝꯖꯅꯤꯡꯉꯤꯁꯤ ꯐꯥꯔꯁ ꯔꯥꯎꯟꯁꯤ ꯇꯦꯟꯇꯒ ꯊꯝꯃꯀꯥꯟꯗ ꯈꯔ ꯃꯄꯨꯡ ꯑꯣꯏꯅ ꯁꯥꯟꯗꯣꯛꯄꯗꯣ ꯃꯊꯪꯒꯤ ꯔꯥꯎꯟꯗ ꯂꯥꯛꯆꯒꯦ ꯏꯟꯗꯤꯌꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯕꯨ ꯈꯤꯇꯪ ꯀ꯭ꯂꯤꯌꯔ ꯑꯣꯏꯗꯦ ꯍꯥꯏꯕꯅ ꯊꯝꯕꯤꯔꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯀꯔꯤ ꯑꯁꯥ ꯇꯧꯕꯤ ꯌꯥꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯁꯥ ꯇꯧꯕꯁꯦ ꯑꯩꯅ ꯊꯝꯅꯤꯡꯉꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ
इंडिया की $40 ट्रिलियन इकोनॉमी से मोइना क्लेम तौरीबा अखोई मणिपुर अखोई ऑल ओवर इंडिया से $40 ट्रिलियन इकोनॉमी से फंगनब होनाबदा अदुगुम्बा डेवलपमेंट प्लान अमा नॉर्थ ईस्ट ना अचौबा रोल लौरगा मणिपुर की मोरे सिगी कनो से एक ईस्ट कॉरिडोर से सिदा अखोई इसना लंबी होइना चलकाना मसी अचीव तौबदा मणिपुर की थौदांग लैनी हैबसे होजिक फाउगी होइनादी ngasai gi political ngang ba haitai ko political oina ngang ba aduga activities da yam ka ena leitaba maram di kai no haganda hojiki more da leiba ngasi ngarang han thoi ba irang sbo pasana namda bangam da ba den ngasai gi kano free trade ta yauriba kai haitare ko free trade ta yauriba kano singse product sing sigi oiba verification natraga documentation data analysis leina ko tawgada ma amta phasana tawbungam de agi akhoi gi hojik sida leiba kano se kai कनो से हाना सेल टैक्स ले में कस्टम ड्यूटी से इंडिया की वैना फेवरेबल पोजीशन ने परक ngam फॉर एग्जांपल सुपारी से मणिपुर दे हुरा लगा मैम चले को मैम चपसे होजे मोरे कॉरिडोर से थिंजन की तारसु कामजोंग दे चले को कामजोंग दे चपसे सुपारी की कस्टम ड्यूटी से येंग तारगदी कस्टम ड्यूटी से का टीपी का लॉयल्टी का अहुम जे पुंजल लगा येंग कांदा सुपारी से मणिपुर कॉरिडोर दगी लीगली पुब काना प्रॉफिटेबल ओइदेबा अदुना स्मगल तौब पोट ओइना पुइबा को यस अदु सुपारी की सु याम सौबा अमतंगा पॉइंट अमतंग हापसन जगी कोलेशन दे कांदा याम चाउना चलिबा पोट सिंजी मनुंगदा टिक सिजो मनेबा उ जे मनेबा को हौजिक लेरिबा उ की मार्केट से मणिपुर दे चली जे हेवी लोड मैम से फन एम चलेबा अदुबु मसी जे अखोइना इंटरनेशनली बर्मा दगी लाकुने हाबजे याम क्लियर कट्टा ओपनली थमकांदा अथागी सुपारी ने माने अदुदगी ngसाigi tobacco production से को tobacco production से इंडिया मणिपुर की चंगगा इवन दिमापुर अदुगा बाव याम फजना यौरगा ऑपरेट तौरीने सी सिंगी कागदब कस्टम ड्यूटी नतरगा ऑपरेटिंग कनो जे कनो मोडस ऑपरेंडी हाय तारे को मसी ऑपरेटिंग प्रोसीड्यूर से सिंसे याम नियम चुमदबनिना हौजि फाउदा ट्रेड रिजिम से भारत सरकार ना जितना हाइनिंग बहाय जनु अदुगा तौनिंग तौसनु अदुबु प्रॉपर स्टैंडर्ड प्रोसीड्यूर लेत्री अदुना ट्रेड सी तौब मतमदा याम पिकपा ट्रेडर हाइता योंचाकुंबा करिगुंबा यामना पिकपा ट्रेडर को मोइददी यामना कैश रोलिंग याम चौरपे अदुबु मणिपुर स्टेट अमा ओइना रोल लौबा कांददी मदुगी रोल दो अखोई की टैक्स की कनो बुक्स ता को अकाउंट्स की बुक्स ता अदु उबंगा मोयना आई सुमाइन थम मणिपुर मियामना खलम गदबसी मोरे दा हाना लेरबा डेमोग्राफी हाइबताई कांगलुप चपमाना हाना की माइना हंजनरगा इरांग से लोसलम मतुंग द ट्रेड का से हंग कनी न खलम जनरल दमाइना खनै हाइता मदुना पाम मयाम पुनम की डिमांड है हारेबा ट्रेड से गेट से हंगक पदा मरोइना मी लिसिंग अहुम मु मरोइना अखोगे मैतै जाति के मी लिसिंग मु मोरे दा सही हेक मोरे से आम बदा मरोइना खोंजाई सिंगना निथुंगाइना ताद्रिंगे देगम लेरक पाइबताई पंजाबी सिंग बर्मा देगी थोलखिबा इंडियन हाइबताई इंडियन ओरिजिन सिटीजन मैम अमुग लोइना तौरंबा डेमोग्राफी दो लोइना चेंज तौखरगा हौजे अमुक लेबे याददना थोरकपा अहुम मोइ लिसिंग अहुम मुक्तगी अवा नुंगाई मैम मरक सिदा मोरे लब कनो सिदी गेट नंबर 1 2 हंगकनी से करम थाजदे हेबताई अजाइना नक्स सिना साइड अमा ओइरे यारगा हौजिकी हंगै बिजिकी मरम से सिदी पॉलिटिकल ओइना येंग सिंगाई ट्रेड की करी अदु अमत नते हाइबा मरम दे हौजिकी एशियन हाईवे की लंबी ओइरेबा फाउदोरिबसी म्यांमार हम फाउदोनी म्यांमार सु कांगखोंग चाइ लेरे सिगी मोरेदा तमुदा लेरिबा इमिग्रेशन चेक ओइरो कस्टम ड्यूटी को कस्टम के ऑफिशियल ओरे कराम लेते हारेबा मरमदे मसे केनो मुसुंग केने ना कनो से पानर लई खरबा कनाम चंगम द्र मफम हमने माय लोइन खंगबिरे अदुदि अदुगा असोंदसु लंबी से फाउर सकदरबा मायावदी मेसोतसु पुथो थुगाइदना कनो से म्यांमार जो कनो से हुंता के गवर्नमेंट से लोइ थुगाइदना होजि डिस्ट्रक्शन कंप्लीटली तौरबनेबा इवन मेसोट की थाईलैंड के साइड तो हिंगौरी से मायावदी दे कंप्लीटली डिस्ट्रक्टेड ओरे हाइबताई अदु मसी करिगिनो हारिगदी अखोनि खितंग मांगजौना चतपा तारे मायामसु दुम खंगना खरे फेब्रुअरी नवंबर की फर्स्ट वीक ता कि कनो ने KIA PDF की CNF की अदुगा अराकान आर्मी की ग्रुप मरुइना मरी मंगा सिगी डेलीगेशन दिल्ली चतना इंडियन इंटरनेशनल कॉन्फ्रेंस सेंटर वारी साधना यानाबा पोरखरे मैम निखुंग हाइनरे इंडियन न्यूज ददी ओपनली होइदे अदुरगसो अखोइगे बर्मिस ओरिजिन कनो अखोइ डिजिटल न्यूज साइट हाइबताई नारंजरागुम्बा करिगुम्बा हिददी लोइना ओपनली दुम यावने फर्स्ट वीक ता अराकान आर्मी अदुगा CNF कुके नेशनल फ्रंट अदुगा KNA मोइ मैम जी चतना KIA कचिन इंडिपेंडेंट आर्मी
ꯆꯠꯇꯅ ꯏꯟꯗꯤꯌꯥꯟ ꯒꯚꯔꯟꯃꯦꯟꯒ ꯎꯅꯗꯅ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯂꯣꯏ ꯍꯥꯏꯅꯔꯦꯕ ꯑꯗꯨꯅꯕꯨ ꯁꯤꯗꯨꯋꯦꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯂꯥꯗꯥꯟ ꯃꯜꯇꯤ ꯃꯣꯗꯦꯜ ꯄ꯭ꯔꯣꯖꯦꯛꯀꯨꯝꯕꯁꯤ ꯁꯣꯛꯑꯔꯣꯏꯅ ꯑꯔꯥꯀꯥꯟ ꯑꯥꯔꯃꯤꯅ ꯑꯗꯨꯝ ꯍꯥꯏꯔꯤꯗꯨꯅꯦꯕ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯆꯩꯅꯥ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯏꯀꯅꯣꯃꯤꯛ ꯏꯟꯁꯇꯣꯂꯦꯁꯟꯁꯤꯡꯁꯦ ꯃꯣꯏ ꯁꯣꯛꯇꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯁꯤ ꯑꯦꯁꯨꯔꯦꯟꯁ ꯄꯤꯔꯦ ꯍꯥꯏꯕ ꯇꯥꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯔꯤꯈꯣꯗꯥꯔꯒ ꯖꯣꯈꯥꯗꯥꯔꯒ ꯑꯅꯤ ꯍꯥꯏꯗꯤ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯀꯩꯅꯣꯒꯤꯗ ꯆꯤꯟ ꯁ꯭ꯇꯦꯠꯀꯤ ꯒꯦꯠ ꯑꯣꯏꯔꯤꯕ ꯆꯝꯐꯥꯏꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯒꯦꯠ ꯑꯁꯤꯗꯅꯦ ꯑꯌꯥꯝꯕ ꯍꯧꯖꯤꯛꯀꯤ ꯁꯄ꯭ꯂꯥꯏ ꯂꯥꯏꯟ ꯄꯤꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯁꯤ ꯍꯥꯡꯗ꯭ꯔꯤꯉꯩꯗ ꯑꯔꯥꯀꯥꯟ ꯑꯥꯔꯃꯤ ꯆꯤꯟ ꯁ꯭ꯇꯦꯠ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯑꯃꯁꯨꯡ KIAꯒꯤ ꯀꯆꯤꯟ ꯑꯦꯔꯤꯌꯥꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯄꯦꯇ꯭ꯔꯣꯜꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝꯁꯤ ꯆꯝꯐꯥꯏꯗ ꯉꯥꯛꯇ ꯑꯌꯥꯝꯕꯗ ꯄꯤꯕꯅꯤ ꯆꯝꯐꯥꯏꯒꯤ ꯊ꯭ꯔꯨ ꯍꯥꯏꯕ ꯇꯥꯔꯦ ꯈꯣꯗꯥꯔꯒ ꯖꯣꯈꯥꯗꯥꯔꯒꯤ ꯒꯦꯠ ꯑꯁꯤꯗ ꯃꯁꯤ ꯑꯣꯄꯟ ꯁꯦꯀ꯭ꯔꯦꯠꯅꯤ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯉꯕ ꯋꯥꯅꯦꯕ ꯑꯗꯨꯅꯕꯨ ꯂꯥꯜꯗꯣꯃꯥ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯕ꯭ꯔꯗꯔꯍꯨꯗꯅꯤ ꯑꯩꯈꯣꯏ ꯑꯃꯅ ꯑꯃ ꯃꯇꯦꯡ ꯄꯥꯡꯅꯗꯕ ꯌꯥꯔꯣꯏ ꯏꯟꯗꯤꯌꯥ ꯒꯃꯦꯟꯁꯨ ꯑꯗꯨꯝ ꯁꯄꯣꯔꯠ ꯇꯧꯔꯤꯅꯤ ꯍꯧꯖꯤꯛ ꯍꯟꯅ ꯌꯦꯡꯕ ꯌꯥꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯗ ꯍꯪꯉꯛꯏꯕꯁꯤ ꯁꯗꯟꯂꯤ ꯍꯪꯉꯛꯏꯕꯁꯤ ꯊꯥ ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯎꯅꯈ꯭ꯔ ꯃꯇꯨꯡꯗ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠꯂꯤ ꯊꯥ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯃꯁꯤ ꯏꯟꯗꯤꯌꯥꯅ KIA ꯀꯆꯤꯟ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯥꯔꯃꯤ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠ ꯑꯃꯁꯨꯡ KNA ꯍꯥꯏꯕꯗꯤ KNOꯒ KNAꯒ ꯃꯥꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯠꯇꯅꯤ ꯑꯗꯨꯒ ꯑꯔꯥꯀꯥꯟ ꯑꯥꯔꯃꯤꯁꯤ ꯎꯅꯗꯅ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯗ ꯏꯟꯗꯤꯌꯥꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯟꯖꯜꯂꯛꯄꯗ ꯑꯩꯈꯣꯏ ꯄꯥꯡꯒꯅꯤ ꯍꯥꯏꯕꯁꯤ ꯑꯣꯄꯟ ꯁꯦꯀ꯭ꯔꯦꯠꯅꯦꯕ ꯁꯤ ꯑꯩꯈꯣꯏ ꯑꯦꯖꯦꯟꯗꯥ ꯕꯥꯔꯇꯣꯟ ꯇꯧꯕ ꯀꯥꯟꯗ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯕꯅꯦꯕ ꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯁꯤ ꯑꯣꯏꯅ ꯂꯩꯔꯕ ꯋꯥꯅꯦꯕ ꯑꯗꯨꯅ ꯕꯔꯃꯥ ꯁꯥꯏꯠꯇꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯝꯇ ꯂꯩꯇ꯭ꯔꯒ ꯏꯟꯗꯤꯌꯥ ꯁꯥꯏꯠꯇꯅ ꯍꯥꯡꯕꯒꯤ ꯃꯔꯝꯁꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯁꯟ ꯂꯧꯕ ꯑꯃꯁꯨ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯒꯦꯠꯇꯨ ꯍꯥꯡꯉꯒ ꯂꯩꯔꯒꯗꯤ ꯃꯗꯨꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯄꯨꯝꯅꯃꯛ ꯁꯦꯟꯅꯅꯕ ꯈꯣꯠꯅꯅꯕ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯗꯅ ꯂꯩꯅꯕꯒꯤ ꯑꯃꯁꯨ ꯑꯣꯏꯒꯅꯤ ꯅꯝꯕꯔ 1 ꯅꯝꯕꯔ 2 ꯁꯤꯒꯤ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 4-5ꯒꯤ ꯁꯄ꯭ꯂꯥꯏ ꯂꯥꯏꯟꯁꯦ ꯃꯦꯞꯇ ꯌꯦꯡꯕꯤꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯠꯀ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒ ꯆꯪꯅꯕ ꯌꯥꯕ ꯖꯒꯥ ꯀꯩꯅꯣꯁꯤ ꯂꯝꯕꯤ ꯂꯝꯗꯥꯡ ꯐꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯕꯣꯔꯗꯔ ꯍꯣꯃꯤꯂꯤꯟꯒꯤ ꯑꯗꯨꯋꯥꯏꯗꯒꯤ ꯃꯣꯔꯦ ꯇꯃꯨꯒꯤ ꯁ꯭ꯋꯥꯏ ꯐꯥꯎꯇꯅꯦꯕ ꯂꯩꯔꯤꯁꯦ ꯍꯥꯏꯗꯤ ꯆꯤꯡꯒꯤ ꯑꯔꯣꯏꯕꯗꯒꯤꯗꯤ ꯑꯗꯨꯝ ꯇꯝꯄꯥꯛ ꯑꯣꯏꯕꯁꯤꯡ ꯑꯁꯤ ꯁꯒꯥꯏꯡ ꯔꯤꯖꯟꯒꯤ ꯃꯅꯨꯡꯗꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯦꯔꯤꯌꯥꯗꯒꯤ ꯄꯤꯕ ꯅꯠꯇ꯭ꯔꯒꯗꯤ ꯆꯝꯐꯥꯏꯗꯒꯤ ꯄꯤꯕꯁꯤꯗꯤ ꯌꯥꯝ ꯋꯥꯏꯑꯦꯕ ꯃꯔꯝꯗꯤ ꯑꯃꯨꯛ ꯁꯤꯜꯆꯔꯗꯒꯤ ꯄꯨꯁꯜꯂꯛꯏꯕ ꯁꯥꯡꯈ꯭ꯔꯕ ꯖꯒꯥꯗꯣ ꯁꯤꯒꯤ ꯁꯄ꯭ꯂꯥꯏ ꯂꯥꯏꯟꯁꯦ ꯃꯤꯂꯤꯇꯔꯤꯅ ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ ꯃꯁꯤ ꯑꯦꯛꯁꯄꯣꯔꯠ ꯏꯝꯄꯣꯔꯠꯀꯤ ꯂꯥꯏꯁꯦꯟꯁ ꯌꯥꯎꯕ ꯌꯥꯎꯗꯕ ꯀꯔꯤꯝ ꯂꯩ ꯄꯣꯟꯇꯦ ꯑꯟꯑꯣꯐꯤꯁꯤꯌꯦꯜꯅꯦꯕ ꯁꯤꯗꯩꯁꯤꯗ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯇꯨꯃꯤꯟꯅ ꯂꯩꯕꯒꯤ ꯃꯔꯝꯁꯦ ꯍꯧꯖꯤꯛꯇꯤ ꯑꯣꯄꯟ ꯑꯣꯏꯔꯕ ꯃꯇꯝꯗꯨꯗ ꯍꯥꯏꯅꯕꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯕꯔꯃꯥ 8 of 2022 ꯍꯥꯏꯅ USAꯒꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯇꯧꯔꯤꯕ ꯔꯣꯍꯤꯡꯌꯥꯁꯤꯡ ꯔꯦꯈꯥꯏꯟꯒꯤ ꯑꯔꯥꯀꯥꯟ ꯑꯥꯔꯃꯤ ꯑꯗꯨ ꯆꯤꯟ ꯁ꯭ꯇꯦꯠꯀꯤ ꯃꯈꯜ ꯃꯈꯜꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 2-3 ꯆꯤꯟ ꯒ꯭ꯔꯨꯞꯀꯤ ꯖꯣꯡꯃꯤ ꯒ꯭ꯔꯨꯞꯀꯤ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯁꯒꯥꯏꯡꯗ ꯂꯩꯔꯤꯕ ꯒ꯭ꯔꯨꯞ ꯈꯔ ꯀꯆꯤꯟꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯀꯩꯅꯣꯁꯤ ꯑꯗꯨꯒ ꯁꯥꯟ ꯁ꯭ꯇꯦꯠꯇ ꯂꯩꯔꯤꯕ ꯀꯌꯥ ꯁ꯭ꯇꯦꯠꯇ ꯂꯩꯔꯤꯕ ꯀꯥꯌꯤꯟꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯄꯨꯟꯁꯤꯜꯂꯒ ꯁ꯭ꯇꯦꯠ 8ꯇ ꯕꯔꯃꯥꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯍꯥꯏꯅ ꯈꯪꯅꯕ ꯃꯥꯏꯅꯣꯔꯤꯇꯤꯅ ꯇꯥꯕ ꯑꯦꯊꯅꯤꯛ ꯑꯥꯔꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯦ ꯃꯁꯤꯗ ꯁꯦꯟꯒꯤ ꯃꯇꯦꯡ ꯄꯤꯕ ꯌꯥꯅꯕ ꯑꯃꯁꯨꯡ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯄꯨꯔꯛꯅꯕꯅꯦ ꯍꯥꯏꯗꯨꯅ ꯑꯦꯛ ꯑꯁꯤ ꯄꯥꯁ ꯇꯧꯕꯅꯦꯕ ꯍꯧꯖꯤꯛ ꯐꯥꯎꯗ 2023ꯗ $136 million ꯑꯗꯨꯒ 24ꯗ $167 million ꯄꯤꯈ꯭ꯔꯦꯕ ꯀꯅꯥꯒꯤ ꯊ꯭ꯔꯨꯗ ꯃꯁꯤꯒꯤ ꯑꯦꯛꯁꯤ ꯄꯥꯁ ꯍꯦꯛ ꯇꯧꯔꯝꯗꯥꯏꯒꯤ ꯇꯧꯕꯒꯤ ꯃꯇꯨꯡ ꯊꯥ ꯑꯃꯨꯛ ꯂꯩꯔꯒ ꯃꯦꯒꯤ ꯇꯥꯔꯤꯛ 13ꯇ ꯅꯦꯁꯅꯦꯜ ꯌꯨꯅꯤꯇꯤ ꯒꯚꯔꯟꯃꯦꯟ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯍꯧꯖꯤꯛꯀꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯗꯨꯒꯤ ꯂꯥꯏꯁꯅꯤꯡ ꯑꯣꯐꯤꯁ ꯑꯃ ꯋꯥꯁꯤꯡꯇꯟꯗ ꯍꯥꯡꯉꯦꯕ ꯃꯁꯤ ꯂꯥꯏꯁꯅꯤꯡ ꯇꯧꯅꯕ ꯃꯣꯏꯒꯤ ꯊ꯭ꯔꯨꯗ ꯑꯣꯏꯕ ꯌꯥꯏ ꯑꯃꯒꯤ ꯊ꯭ꯔꯨꯗꯕ ꯌꯥꯏ ꯍꯧꯖꯤꯛ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠꯂꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡꯁꯤꯗ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤ ꯑꯗꯨꯋꯥꯏꯗ ꯑꯩꯅ ꯄꯨꯁꯟꯅꯤꯡꯕꯁꯦ 2,500 crore ꯊꯥꯗꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯦꯊꯅꯤꯛ ꯑꯥꯔꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗ ꯃꯁꯤꯗꯒꯤ ꯆꯍꯤꯃꯨꯛ ꯂꯩꯔꯒꯅꯦꯕ ꯃꯅꯤꯄꯨꯔꯗ ꯂꯥꯟ ꯍꯧꯔꯛꯏꯁꯤꯁꯨ ꯃꯦꯒꯤꯁꯤꯗ ꯑꯦꯝꯕꯣꯜꯗꯟ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯏ ꯑꯃꯦꯔꯤꯀꯟ ꯀꯩꯅꯣ USA ꯒꯚꯔꯟꯃꯦꯟꯅ ꯁꯤꯃꯤꯂꯥꯔꯂꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯦꯊꯅꯤꯛ ꯒ꯭ꯔꯨꯞꯁꯤꯒꯨꯝꯕ ꯑꯃ ꯆꯤꯟ ꯁ꯭ꯇꯦꯠꯇꯁꯨ ꯋꯥꯟ ꯑꯣꯐ ꯗ ꯔꯤꯁꯤꯄꯤꯌꯟ ꯑꯣꯐ ꯗ ꯕꯦꯅꯤꯐꯤꯁꯤꯌꯔꯤ ꯑꯣꯏꯔꯕ ꯁꯤ ꯏꯀ꯭ꯋꯦꯠ ꯆꯞ ꯃꯥꯟꯅꯅ ꯒ꯭ꯔꯨꯞ 4-5ꯁꯤꯗ ꯌꯦꯟꯊꯣꯛꯑ ꯐꯥꯎ 7ꯁꯤꯗ ꯌꯦꯟꯊꯣꯛꯑ ꯐꯥꯎꯗ ꯁꯦ 2,500 crore crore 450-500 ꯑꯗꯨꯝ ꯊꯨꯡꯉꯦ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯄꯤꯒꯗꯧꯔꯤꯅꯦꯕ ꯑꯗꯨꯅ ꯑꯁꯨꯛ ꯌꯥꯝ ꯄꯩꯁꯥꯁꯦ ꯆꯪꯉꯛꯄ ꯀꯥꯟꯗ USAꯅ ꯁꯄꯣꯔꯠ ꯇꯧꯁꯜꯂꯛꯑꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯅꯁꯨ ꯁꯥꯏꯂꯦꯟꯠꯂꯤ ꯃꯗꯨ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯀꯟꯇ꯭ꯔꯤ ꯑꯅꯤꯅꯤꯅ ꯑꯃꯗꯅ ꯁꯥꯏꯖꯗ ꯆꯥꯎꯕ ꯑꯃꯗꯅ ꯀ꯭ꯋꯥꯂꯤꯇꯤꯗ ꯆꯥꯎꯕꯅꯤꯗꯅ ꯑꯗꯨꯅ ꯑꯅꯤꯁꯤ ꯇꯦꯛꯁꯤꯠ ꯁꯄꯣꯔꯠ ꯑꯃ ꯂꯩꯅꯒꯅꯤꯕ ꯂꯩꯅꯕꯗꯨꯅ ꯃꯅꯤꯄꯨꯔꯗ ꯋꯥꯔꯤꯕꯁꯤꯁꯨ ꯍꯥꯏꯕ ꯌꯥꯗꯕꯒꯤꯗꯤ ꯑꯗꯨꯝ ꯍꯥꯏꯗꯕꯗꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯈꯪꯕ ꯃꯤꯗꯤ ꯐꯅꯌꯥꯝ ꯌꯥꯎꯅꯔꯝꯃꯅꯤ ꯍꯥꯏ ꯆꯨꯝꯃꯦꯀꯣ ꯁꯦꯡꯅ ꯈꯟꯅꯕ ꯃꯇꯝꯗꯤ ꯑꯣꯏꯔꯦꯕ ꯒꯦꯠ ꯍꯥꯡꯉꯤꯕꯁꯦ ꯇ꯭ꯔꯦꯠ ꯆꯥꯎꯈꯠꯅꯕ ꯅꯠꯇꯦ ꯒꯦꯠ ꯍꯥꯡꯉꯤꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯃꯅꯨꯡꯗ ꯃꯤꯂꯤꯇꯔꯤ ꯚ꯭ꯌꯨꯗ ꯅꯠꯇꯦ ꯃꯤꯂꯤꯇꯔꯤ ꯚ꯭ꯌꯨ ꯇꯝꯗꯦ ꯑꯩꯈꯣꯏꯁꯨ ꯕꯔꯃꯥꯗꯁꯦ ꯑꯩꯈꯣꯏꯒꯤ
BK Menon la kano do akoi gi hana gi first home minister do mani mana hairam bani Burma na India se soina sohon gane ba kam kanda Burma gi frontier area da le ba charang na se le ri kai adu ga mana na India da dum sohon gane se mana 1953 da already hairam bani maram de Burma da tawri ga India da haide akoi border menani ko BK Menon oi gane first home minister do aduna mana hairam foreign minister mana hairam bani sigi issue je la kane se hojite prakashar haire ba akoi da thoi ba se Manipur da ham thok pa na te loi tho ne haire oda chumi ko loi hainer wa ne aduna sidi strategic ni India gi ge se hanga ga darkar roi ba support pi hum thok da maram di Myanmar se as for example India na suspect over west na suspect democratic countries sing na China gi influence Bay of Bengal power ga or natraga kano gi Myanmar gi Rakhine state ki power ga India no osinda mana magi expansion ma lai se adu thinking bu oi be ya ba aduna China su hana di adu gi actually was trade ki dam ga to bodi man no this is purely politics ni geopolitics ki matung in hang boy ani masi koina 2019 dagi globally sandoreba covid pandemic covid-19 ko sigi pandemic lap da lockdown le gibse 2019-20 dagi na 2025 sidai jelai ba mai khongchat si am tedious oi ko yamna khoi gi miyam da yamna tedious oi ba ka dai ta khongchat dai dar haibdi 2020 da MHA toroga kano sil dok sangre border trade ena toromi se sil dok sangre trade ki activities left re tabu trades da border trades da formal trade abamalai informal trade abamalai formal trade dum sil dok salam men left khabani matam da adui matung da export import ke sen tap thagi da informal trade dum work to way adi mayam da sengmadi trade is the engine of economic growth hainem ni but trades du phagalagadi leba ki economic sentoxi kana yamna phaba growth lakani hainarim ni adu trade se yamna mayamna depend to by that trade chakot pase adu da dui matung da mu makha tarakpada 2021 da military undana mu democracy chat pale ba mu election gidana mu political I moida katare changes am lakpadagi amuk changdong sin yada bagi keno makha tarak poina thinjan grai tare changdong yadre tawodabu adugi keno laying is the jidum government to government India government ka Myanmar government ki integrated check post ki through the bilateral export import wi aduga hoigi private traders ni tong de aitare adu makha tarak pada amuk 2023 da koi Manipur se thoi ba yam chawba churachampurom de horokpa ethnic unrest ama conflict ama la pasena su trades da amuk sol le aitare aduna seida ngasi hangai ba matam koina more than 5 years hena koigi border trade seida sil toraga ngasi hangai si seida masidi just gate number 2 gate number 1 hangai se aduga tasengbadi koina masigi gate number 2 gate number 1 hang bhai se masigi designated point of entry and exit se si moina border Assam rifle na border pass issue tauba aduga state ki police station house tagi magi kahta re police in charge na mana issue tauba mana verify tauba state official aduga city tasengna kano haitare ngasai locally hagi local economy mako asona kan leiba asona kan dri am changandrim neba ngasi bakta ngasi ki report ki matungina 60 Myanmaris Manipurum da changjal laga border pass la changjan gre hai aloi koina som murongpang Tamil businessmen sing da hangmada already moi dum changdong sin hana yum toy adi mori dagi Myanmar rom dagi guchina atopa porous border rom da pusalaga kano da yonba market ta aduga tasingna sidaida tawrisi traders sing ju mai gi line of business kenai marwari sing jina top line tawre Punjabi sing tawre di Tamil sing jina aluminum products adi grocery tawre ari mai gi jati gi matungina dum trade se dum tawbni da arida sidaida trade to somna kan degi Myanmar ri changai ba Myanmar ri sing jina changaga moina yamba high sitting border pass issue to bi sitting moina pi sitting yamba objectives ti marimata unaba adagi magi kano cultural exchange ki adagi economic and business purpose adagi sumba tourism gi haibne ba do tasimbati hojik changai se aina sum data ji low matam da ayamba kano ni hai mari mata gi nati hai masidi kano gi ne magi economic activity gi economic purpose ki ne ayam sang pane adubu hojik ayamba masi Myanmar dadi border pass designated point ji ayamba entry exit ji Mizoram de truk hangre hai Champhai ne adigi Saya ne Longtalai ne adigi
nathula kana mai sema india bra sechuel ama search ama gi district maming jikra pawan waite ada sidai da hangre hai manipur de ani ni gate number 1 gate number 2 ga adu ka masidai da thoyokna koina oirei ba sidai da pm je di 2023 gi me de gi maitai kano zu community zu segregate togre ko hana de 2020 de gi chang gan togre chang bazu ya gi dre aduna masidi kano gi oirangani amba akoi local economy asomna kan le ba economy de ga somna kan le ba economy si gi anek ta sum transaction gi kan to bagi bong da hang su mali masi magna akoi gi overall loiba manipuri economy da yam kan akoi ne expect to le te aduga tasengna sidai da tauri basidi FMR si amba scrap to biona chagi look is policy egg is policy gi part amoina free movement regime si hana di 16 kilometer da changthong sin yaramadu bisha yaudbi da yaramadu aduidu somna kanda union home minister na chagi india gi security gi issue da oirakpa amasung northeast ki demographic imbalance lakpa mitop mayam changthalakba si case na free movement regime si scrap to gre na mamang se gi February ni pan da hai gre adai matung da sidai da Mizoram mom gi site ta digi Nagaland even Manipur da leiba border area da leiba naga singna free movement regime scrap to bigan adum thambiyo sko wang ma da leiba naga ta ba moi kuki jota ba makoi ethnic same ethnicity adum unajage hai bigi moi do oppose to bol legem ni Mizoram da adui matung da 16 kilometer digi 10 kilometer sidai da tenjin gi besidai da masidai da ayamba sigi regulation ama lakbani saida border pass issue toraga changdo sin thon ba beyond 10 kilometer gi beyond the library changba ya di hai ko 10 kilo somna kan 10 kilometer somna kan 10 kilometer changdo sin to ba aduna changda da ba aduna 1 week khak leiraga sina tasengbadi saigi tasengbadi asar rifle na border pass issue to ina sum analyze to the northeast insurgent movement ji jukra thingna ba to male okay thabiri ba tongan opinion sing hai tare mieng sing ki dum yeng ba yai maram di sideda hekta hangtoga hekta free trade tawradra asuk sang lakpa system si handak nongna muk sahi manga thiuna kanda khanga hangtori si karigino karama position hangtori no miyam gi dam ti yenga tori mantraga ethnic class haigadra thoiba irang sa sahi ani surakadra irang si yenga tori mantraga FMR lo thokra matungda tongan ba regulation ama laiba sing sita madugi follow torna bagi hangai bra haibisu tongan wang ni tholai